Khedri Mayum Biren di Korunthang amadi Manga Bai Fai Bono Minister in Wasak Law Kre Devendra Fungjatang Ton Seung di Francis Nazo Cabinet ki Law Kre Senior Minister Yauna Minister whom dropped over the party Manunda Kaibale Rohana Chief Minister Ibo Bina Fungdo Kre Chief Minister Okram Ibo Bimadi Deputy Chief Minister Gai Khangam na heng pang thok kadriba Sajibu Cherau Bagi nama Manipur gi miyam da yaifa paujal pirakli Amasung minority Maheroi Singi Fangdana Lerakli ba scholarship Fangalu Haidan M Suna MOBC gi office Thonglon Sinkre Mayambu Kurumzari Dumne Yengbiriba se Impact News ni ay bidyar ni Tinguzamna Pungja Sifawbagi Maroiba Pausing Miyam Pizari Chief Minister Okram Ibo Bina Luchingba Congress Government ki Council of Minister dagi Minister ahum drop taukraba matung Lamlai Assembly Constituency ki MLA Khedri Mayum Biren Technopol Assembly Constituency ki MLA di Korunthang amasung Henglep ki MLA ti Mangabai Fai ahum ngasinung thilgi pung ani tabada naungna minister oina wasak laukre Raj Bhavan ki banquet hall da pangthok ki wasak laubagi tharum aduda MLA Khedri Mayum Biren bu Manipur ki Governor B Shanmuganathana na ahanbo ina wasak laukraba matung MLA ti Mangabai Fai amadi di Korunthang anina wasak lauki Law Minister Oiramba TH Devendra, Health Minister Oiramba Fungjatang Tonsing, amadi RDN PR gi Minister Francis Ngazokpa humna Cabinet gi drop tawkre. Ngasi tawriba Minister reshuffle asigi matungda makhatana amuk reshuffle tawbagi wafam leigadaba mande haina wasak lawbagi thoram loiraba matung paumi singna hangba wahangi paukumoina Chief Minister na fongdoki. Mahakna makhatana haikibada Congress Party ki Senior Minister Yauna Minister ahum drop tawba sida party manungda thoina akaiba leiroi handak drop tawriba minister sing ase party ki discipline leiba leader ngaktani makhoina matam sangna miyam ki seba tawrak labanina naha oiba MLA singda amuk minister oina thau pubani Minister oirakpa yai haina panaramba MLA khara handaki reshuffle tawba sida yawraktaba maramna party manungda mot manadaba leibra haina hangba wahangi paukhum oina imung manungda phawba apen pen da haibasi leinei adubu imung manungi member ngakta oiba maramna matung tarakpadasu party gi mihut sing amata oina punna chatmina khigani haina fongdoki moidi party gi discipline soldier ni moidi aduna khoi dum khara mayam gi seba tawra amnina naha oibajingchi amuk chien chunu khoina advice tawrage haina loina bak satisfy ohen ba haibji isorna bo dum luni akhoi mayam adum reconcile tawnaraga akhoi mayam adum punna chamina ba tabni Ngasi Minister reshuffle tawkraba matung hanagi minister khara na pairamba portfolio da ahongba khara lakre Housing Minister Oriba Dr. Ratan Kumar dagi works lauthoklaga ngasi nauna minister oraklaba lamlai gi Khedri Birenda works and CF and PD gi minister oina thawpuragani handak drop tawkraba hanagi minister Devendra na thawpuramba revenue law and legislative affairs amasung forest and environment gi thaw housing minister Oriba I Hemochandra da sinakre Nauna Minister Wasaklo Kraba Manga Vaifaina, PhD, Science and Technology, Amadi Labor and Employment Minister Oina Puragani. Hana Minister Oramba Fungjatang Tonsing na Pairamba, Health and Family Welfare, Amadi, GAD, CADA, Gitau, Nauna Minister Oina Ngasti Wasaklo Kiba, Di Korunthang na Puragani Hari. Francis Nazopana Paramba RDN PR, Amadi Economics and Statistics Kitau, Housing Minister Oriba M. Okentro na Puragani. Minister Okendro na hana Paramba Education Department, Housing Minister Oriba Dr. K.S. Ratan Kumar na Puragani Hairi. Hindu lining Chatpasingi Charak Puja Chatliba Chahiya Sigi Sajibu Chairabuna Lakpada, Manipur Chief Minister Okram Ibobi Singh na Manipur Mayam da Anoba Chahigi Yaifa Paujal Pirakli. Lamda masida kundaminariba furup khudingmakna anoba chahina lakpada amatta oibagi wakhalda nungsi chanana istil ina oibagi mari hena cheksinba nungaiba lamdam ama purakpa oirasanu haina yaifa paujal pirakli Deputy Chief Minister Gai Khangam nasu harau tayamba phongdokpaga loinana Sajibu Chairaubagi yaifa paujal pirakli Ariba kumna loiduna anoba chahi Sajibu Chairaubna lakpada lamdam masigi harau tayamna Isorgi mafamda thauni jaduna mathelu koi kya kachaduna lakadaba chahi asina ing tappa watapadaba hena nungsinaba amasung chawkhat palamdam ama oinaba thauni rasi hana paujelakli
Manipur Legislative Assembly की स्पीकर टीएस लोकेश्वर इनर मणिपुर के एमपी और डॉक्टर थोकचो मैना राज्य सभा के एमपी हाजी अब्दुल सलाम मणिपुर प्रदेश कांग्रेस कमेटी की प्रेसिडेंट टीएन हाउकिब आईजीआर साउथ के मेजर जनरल वीएस श्रीनिवास समदि असम राइफल्स की पर्सनल खुदिंग मकनसु हयेंग अप्रैल की तांग 13 सजीबु चेराउबना लाकपदा मणिपुर की मियामदा याइफा पाउजल पिरकली North AOC da leba minorities and other backward classes MOBC की ऑफिस एमसू न थोंग लोनसिन ख्रे ऑफिस असिगी अमोट पसिंग स्टेट गवर्नमेंट अथुब मतमदा येंगसिंदुना अमदी महैरोई सिंगना फंगदब स्कॉलरशिप की सेंफम MOBC न फंगहलु हाइना एमसू न डिमांड तौरकली ngasi एमसू की वॉलंटियर अमदी महैरोई क्याना नॉर्थ AOC सिक्योर ऑफिस बिल्डिंग दा लेबा MOBC की ऑफिस थोमजिन के महैरोई सिंग अदुना ऑफिस अदुदा लेरंबा स्टाफ सिंग मपांदा थोकनबा हाइखी लोइना ऑफिस असिगी गेट सोलोन सिनखी पाउमी सिंह उनबदा एमसू की सेक्रेटरी जनरल मंजित सरांग थेमना हाई MOBC की डायरेक्टर नोडल ऑफिसर अमदी स्कॉलरशिप स्कीम ऑफिसर न सोइबदगी इंग्लिश सिंग अनि 13 के MOBC महैरोई सिंह यामलब स्कॉलरशिप की सेंफम मांगनख्रे मसिदसु नतना लिसिंग अनि 13 की स्कॉलरशिप की सेंफम सु महैरोई सिंहदा हौजिक पिथोक्तना लैरी MOBC की असिगुंबा अमोट पथौसिल असि स्टेट गवर्नमेंट येंगसिनबियु दरकार लैरबदी यूनियन मिनिस्ट्री दा वाकतकनी हाइना मंजितना चेक्सिनवा थमलकली सेंफम क्या चंग कांदा ऑनलाइन थाजन ग्रकांदा करम तौना स्कॉलरशिप सिंग से महैरोई सिंग से फंगोजम है तसेंगना करोड़ 13 की मथक डिपार्टमेंट असि डायरेक्टर अमदी नोडल ऑफिसर ना महैरोई सिंग राइट मत पनी है नमसुना लवे रेस्पॉन्सिबिलिटी याव डायरेक्टर अमदी नोडल ऑफिसर अमदी स्कीम ऑफिसर पाइरिबा माइनॉरिटी की डिपार्टमेंट असि की ऑफिसर सिंग मथक चप चाबा इंक्वायरी में तौरकांदा मराल की मतुंगिना चप चाबा एक्शन गवर्नमेंट लखुत कदमनी लोइना हिरम सिंग मतंग गवर्नमेंट चप चाबा एक्शन लखुत त्रबदी मरी लेनबा मिनिस्ट्री माइनॉरिटी अफेयर्स था कांदा चप चाबा पखुम फंगदि फावबा माइनॉरिटी सिंग हक मतलिबा सि चप चाबा छात्र सिंग राइट फंगदि फावबा एमसुना चप चाना थिंगनाकिने लाखलिबा अप्रैल 13 पांगथोकदोरिबा 35 सुबह रियलाइजेशन डे मिकअप थोकप नुमित थौरम मपुंग फाना पांगथोकनबगिदमक ngarangdagi hauna mahiloi sangsinda class mobilization chathaba hokre haina all manipur students union MSU gi information and publicity secretary na thadorak cherol amana khangalakli नापेटपली दगी URF चिंखै nganbagi designated camp hongdokpiu haina senkiba JSC na numit humnigi manungda camp asi hongdokkinaba taksilakli April 9 da thokiba thongdokki matangda ngarang napetpali primary school gi ground da miyangi mifam ama pangthoktuna URF kadar singh na pairiba khulai sing asisu government na seize tausinbiu haina warep lauki haina ngasi Manipur Press Club ta pami singa unaba amada JSC gi co convener K Sarat na phongdorkhi Camp hongbaga mari leinana khulasida thokhaningdaba thorakpa thawdok thorakpa taragadi madugi daita suga minamadi URF na pugadabani haina ngarangi mifam aduna warep nakhi loinana napetpali primary school da mahausagum class tawduna laik tamba yahanbiu haina su government appeal tawrakli amaromda URF kadar sina media da thamkiba wafam sinadu yumfam yaudaba ngaktani haina su JS na thamlakli ngasi tagi numit humnigi manungda URF singkhai nganba elai soviet ki Kambu sing hairiba matam asigi manungda mari leinabana mafum asidagi lokthokki gadabani URF singkhai nganba elai soviet hairiba surrender kambu da sinariba khulai sing ngasimak paliba government asina lokhot gadabani karigumba lokhotrabadi kunja sing gisu matik saba khulai pal paliba sarkar asina pigadabani sarkar na makoibu lokthokraba matungda kunja sing da tang tungda khudongchiba thokhalakpada manipur sarkar amadi URF ki singkhai ngandana daita pugadabani Ukhong sangromdagi jeep gari da cheng puduna lakpa mioi hum lilong bazar manakta lut tawraba matungda thauri na punduna thamlambadagi Anjuman Islahi Musaraha na kanbangamkhre thaudogase ngasayuk pung 3 lom tabadu aida thokibani Ukhong sangdagi maibam nabadip Mahakiloinabi Thaba Amadi Maibam Ombi Tondon Sana Haiba Mioy Humasina Jeep Gari number 8731 da 10 kilogram Yankai Chanba Bek Tara Humdoi Galoina na Lakpada Mioy Humna Kamduna Makoibu Makong Makut Punsinduna Tamlaba Matungda Jeng Yawa Gari du Puduna Chatkibani Hairi Loinana Anjuman Islahi Musragi Mioy Sing na Uhobadagi Gang Silubada Mioy Hum Makong Makut Punduna Tamlaba Thengnabaga loinana miyamga loinana thiumbagi thabak chathabada miyoi sing adu masak maming khangba ngamki loinana cheng yawba gari du su recover tawki haina Anjuman Islahi gi coordinator na phongdorakhi mahana makha taraduna cheng yawba gari puduna lakpa miyoi hum adudi police sinakre loinana makhoi sing adu gi maraktagi miyoi amadi phaba ngamle haiki pharaba miyoi adudi
Muhammad Musa Chahi Kuntra Apokpa Muhammad Abdul Manam Lilong Lehau Khongdagini Mahak Hauze Anjuman gi custody da leiri Phaba ngamhaudraba mioy ani aduna Muhammad Tomba Lilong Horobi Awang Laikai amadi Lilong Turel Ahanbidagi Muhammad Salamni Tomba amadi Saddam sotuba matamda fana hotnari loinana pharaba matungda police ta sinagani hairi Aikogi nungaida maira paibida nongmai kapsil lami haina kanana kamaina kapsil lami bino kamaina thogali bino haibisigi matangda anjuman gi thomi sing ahing tumdana Lilong PS ki osi sahab amasung additional SP pau phaunadana ahing tumdana kanana kamaina thogan gi bino haibigi chenari be kanano haina thinadana leiringai tanja asida thogan ningdaba thodoka mamuk thoglak pase yamna laipak thibani hariba thodoka sugumba matung amok tholak tanabki damak hauje guje ki khoi meeting ama pangthok nanabki damakta publicity chatkre asigumra tension leinangai tanjasda amuka nang thoiba thodoka je masi ju condemn tawriam chung miyam punamok ju condemn tofam thoge Nauna Education Minister Oiraba K. Ratan Kumar na Mahake Assembly Constituency ki sumanung chaliba ngarang irang thoktuna miyoy kya sokiba madi yung kay kaya amang ata thokiba mayang Imphal contracta haktheng na chatuna yengsin kre Minister yauna Manipur Police ki makok thongbo official sing yaw tim aduna nga seyuk pung 12 taba matamda chatuna yengsin kibani khongchara duda Minister Ratana yummai chakiba dukan lut tawkiba madi awaba tahoraba miyoy sing aduga unaki Irang aduna sokhalaba mioy sing aduna minister da makoina thengnariba khudong chadaba sing adu paudam ki minister na awaba tarba mioy sing adu da khudak yoiba senfam khara mateng pangki loinana makata na Manipur government piba yaba mateng so fangangani haina thazaba piki minister na mafam adu da laiba mioy sing da ngarangi adugumba irang adu makata na thoktana ba pungning phathana leibiu haina sopil tawki masida koi kangluki oibo wakhal khanadana Laibak tiba thodok asi masi makhata na thoktana na bagi akoi puning phatha si thodok asi koi pakthok chauthona dana ba hona minasi haidana appeal tawjari tang tareta laibak tiba thodok haiba tare masi gi thodok ma da angang ani leihidaba amana akoi gi sokpa akoi police na koi investigation tawri madu logi matungina koi chap chaba akoi madugi sarkar asina lokhatpam thopa madugi lokhat Ngarang maya Imphal contractor laibak thiba thodok amada yummai thakibagi thodokta awana takhraba singda Manipur da leiriba tongan ba civil society organization singna chana thangnaba madi atai tengbangi polam sing yenthokre ngasigi yenthokpagi thoramadu MKIL Nupi Samaj Tami Chingmi Machalaima Ichal Nipko Mapi Council kada UPSCO, UPF, Nimpal, NLA, NL, Thobal, Ima, Amadi, Anulgi, Representative Singsu Sarugyaki. Thauramadu the Mapi Council ki President N. Bimol na Fundo Kibada, Manipur da Lariba Civil Society Organization Signa, Manipur da Kundariba Puru Pumnamakpu, Ima Amataki Machani, Amadi Amaga Nusi Jana na Lemina na Bahotna Dunalakli. Adu Bungarangi Laibak Tiba Taudo Adu Ikang Kanghodana Tokibada, Nungaita Bafondoki. Asigumba taudoga se tungda mukhana thoktana ba government amadi mari lainaba singna hotnabina ba appeal tawki loinana laikai club amadi mara pai bisingna su communal gi oiba wakhalona se thoktana ba hotnabiu haina su appeal tawki Lajariba luxury loop aikoi khuding makna are puthoknaraga ngasigi sida sonana sokana adugumba sing aduda angamba mateng khara da orabusu pangnanabagi damakta aikoina ngamjaba polam khara puraga mafam asida lakjabani aduga loina makha tarakpada atopa khulsingda muslim sininaw singi damakta su aikoina makha taba mateng pangnanabagi damakta musung makoi dasu nungsijana na leminasi haibagi wakhalon adu aikoina makoi thamjabaga loina makha taba aikoigi thorumsing pangthok seki Ngarang maya Imphal da Kanglubani gi marakta thokiba thodog adugi tungda ngasi sumioi khara tonga sandoktuna irang sagatna ba hotnariba madi social networking site singdasu aranba pau thagatuna miyambu mipai haliba madi khoisauna hanaba siliba singasi tawbiganu haina Dalit Sena Manipur State Unit ki President RK Somendro Elias Kaikuna Manipur gi miyamda pau jelakli amaromda ngarang gi maya Imphal gi thodog adu yamna laibak thibani haina Manipur People's Party MPB gi Cherol amana khangalakli amaromda thodog adu Muslim Council Manipur Minuthong Hatta Amadi Coordinating Body of Khurai Nasu Akan Mamong da Yaning da Fogdorakli Manipur government da Khongjangloy Singh na thamliba wafam Singh apiba matamgi manung da thabak ta on thoknaba BJP Lilong Mandal gi General Secretary na Cherol amada khangalakli
ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯅꯍꯥ ꯑꯅꯤ ꯃꯤꯌꯥꯝꯅ ꯐꯨꯕꯗ ꯂꯩꯈꯤꯗꯕꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯍꯥꯠꯄ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯅ ꯄꯤꯔꯛꯈꯤꯕ ꯊꯥꯖꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯕꯗꯤ ꯃꯊꯪ ꯅꯨꯃꯤꯠ ꯑꯦꯄ꯭ꯔꯤꯜ 13ꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ JSC ꯂꯤꯂꯣꯡꯅ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯊꯝꯂꯛꯂꯤ꯫ ꯍꯠꯇꯥꯗ ꯂꯩꯕ ꯌꯨꯅꯥꯏꯇꯦꯗ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯣꯐꯤꯁꯇ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ JSC ꯂꯤꯂꯣꯡꯒꯤ ꯀꯣ-ꯀꯟꯚꯦꯅꯔ ꯃꯍꯃꯗ ꯋꯥꯍꯖꯨꯗꯤꯟꯅ ꯍꯥꯏꯈꯤꯕꯗ ꯂꯤꯂꯣꯡꯗꯒꯤ ꯃꯍꯩꯔꯣꯏ ꯑꯅꯤꯕꯨ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯍꯥꯠꯈꯤꯕ ꯑꯁꯤ ꯀꯟꯗꯦꯝ ꯇꯧꯏ꯫ ꯍꯨꯔꯥꯟꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯇꯅ ꯃꯤꯕꯨ ꯍꯦꯛꯇ ꯍꯥꯠꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯇꯨꯡꯗ ꯇꯧꯍꯟꯅꯤꯡꯗꯦ꯫ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ JSCꯅ ꯃꯍꯩꯔꯣꯏ ꯍꯥꯠꯄ ꯃꯤꯑꯣꯏ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯃꯤ ꯍꯥꯠꯄ ꯀꯟꯈꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅꯁꯨ ꯍꯪꯂꯛꯂꯤ꯫ JSC ꯁꯦꯝꯗꯨꯅ ꯃꯗꯨꯕꯨ ꯕꯟ ꯊꯨꯒꯥꯏꯅꯕ ꯊꯣꯛꯂꯛꯄ ꯃꯐꯝꯁꯤꯗ ꯕꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯆꯦꯂꯦꯟꯖ ꯇꯧꯔꯛꯄ ꯍꯥꯏꯕꯁꯦ ꯃꯣꯏꯒꯤ ꯃꯁꯥꯒꯤ ꯃꯔꯥꯜꯗꯣ ꯃꯁꯥꯅ ꯐꯣꯡꯗꯣꯛꯆꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯊꯝꯖꯅꯤꯡꯉꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝ ꯈꯛꯅ ꯏꯀꯣ ꯒꯥꯔꯗꯦꯟ ꯌꯦꯡꯕ ꯆꯠꯂꯨꯕ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯃꯣꯏꯅ ꯒꯥꯔꯤ ꯍꯨꯔꯥꯟꯕꯒꯤ ꯃꯤꯡꯗ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯔꯥꯜ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯀꯣꯃꯨꯅꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯥꯝꯖꯗꯕ ꯃꯑꯣꯡꯗ ꯁꯥꯒꯠꯂꯛꯄꯁꯦ ꯃꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯣꯅꯔꯦꯕꯜ CMꯒꯤ ꯔꯤꯀ꯭ꯋꯦꯁꯇ ꯑꯩꯈꯣꯏ 48 ꯑꯋꯥꯔꯒꯤ ꯑꯩꯈꯣꯏ ꯕꯟ ꯁꯁꯄꯦꯟ ꯇꯧꯖꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯁꯔꯦꯟꯗꯔ ꯇꯧꯗ꯭ꯔꯕ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯐꯥꯒꯠꯄꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯁꯨ ꯈꯣꯡꯖꯪ ꯑꯁꯦ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯈꯤꯒꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯣꯟꯆꯥꯛꯀꯤ प्रजाꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 8ꯀꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯒꯥꯔꯤ ꯍꯨꯔꯥꯟꯕ ꯑꯁꯦꯡꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯃꯗ ꯐꯥꯔꯨꯛ ꯈꯥꯟ ꯑꯃꯗꯤ ꯃꯍꯃꯗ ꯁदाम ꯑꯅꯤꯒꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ JSCꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯔꯥ ꯂꯩꯇꯦ ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯅꯨꯡꯇꯤꯒꯤ ꯐꯣꯡꯅꯔꯤꯕ ꯄꯥꯎꯆꯦꯁꯤꯡꯗ ꯇꯠꯇꯅ ꯍꯥꯏꯔꯤꯕꯁꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯂꯥꯛꯂꯒ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯍꯥꯏꯅ ꯊꯤꯗꯣꯛꯄꯅ ꯍꯦꯟꯅ ꯆꯨꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯈꯨꯃꯨꯛꯆꯝ ꯕꯤꯅꯣꯏ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯁꯤꯡꯗꯒꯤ ꯃꯩꯇꯩ ꯑꯃꯗꯤ ꯃꯨꯁꯂꯤꯝ ꯐꯨꯔꯨꯞ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯅꯛꯅꯅ ꯂꯩꯕ ꯃꯐꯝꯁꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯣꯟꯆꯥꯛꯅꯤ꯫ ꯐꯨꯔꯨꯞ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯗꯨꯁꯨ ꯄꯨꯂꯤꯁꯅ ꯃꯇꯝ ꯆꯥꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯃꯗꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯝꯂꯕꯗꯤ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯈꯣꯏꯅ ꯁ꯭ꯀꯨꯜ ꯗ꯭राꯏꯚꯔꯒꯨꯝꯕ ꯁꯣ ꯐꯛꯅꯕ ꯀꯩꯅꯣꯗꯣ ꯇꯧꯔꯒ ꯃꯄꯨꯗꯨꯗ ꯇꯥꯟꯅꯔꯛꯀꯅꯨ ꯅꯠꯇ꯭ꯔꯒ ꯊꯋꯥꯏ ꯃꯥꯡꯒꯅꯤ ꯍꯥꯏꯕ ꯐꯤꯕꯝꯗ ꯇꯧꯔꯒ ꯊꯧꯈꯤꯕꯗ ꯃꯥꯅ ꯂꯥꯎꯕꯗ ꯃꯣꯏꯁꯤ ꯔꯤꯛꯁꯣ ꯀꯔꯤ ꯇꯧꯗꯅ ꯂꯝꯕꯤ ꯊꯠꯂꯀꯥꯟꯗ ꯃꯣꯏꯁꯤ ꯍꯨꯟꯗꯣꯛꯑꯝꯃꯒ ꯃꯗꯨ ꯊꯠꯂꯦ ꯈꯪꯕꯗꯒꯤ ꯁꯥꯏꯠ ꯑꯃꯗ ꯆꯪꯉꯀꯥꯟꯗ ꯃꯈꯣꯏꯁꯤ ꯐꯥꯝ ꯑꯃꯗ ꯂꯣꯠ ꯂꯩꯔꯝꯕꯗꯒꯤ ꯃꯣꯏꯁꯤ ꯐꯥꯕꯅꯦꯕ꯫ ꯃꯈꯣꯏꯅ ꯄꯨꯔꯛꯏꯕ ꯒꯥꯔꯤꯁꯤꯁꯨ ꯁꯂꯥꯝ ꯀꯤꯔꯟ ꯀꯨꯃꯥꯔ ꯁꯒꯣꯜ ꯃꯣꯏꯔꯥꯡ ꯂꯩꯔꯛ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯃꯃꯤꯡꯁꯤ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯂꯤꯁꯇ FIRꯗ ꯂꯣꯏꯅ ꯂꯩꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯖꯟꯕ ꯅꯠꯇꯦ꯫ ꯃꯥꯏꯗꯤ ꯃꯆꯨ ꯑꯉꯥꯡꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯣꯏ ꯄꯨꯔꯛꯏ ꯒꯥꯔꯤꯁꯤꯅ ꯑꯉꯧꯕꯅꯤ꯫ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯑꯉꯥꯡꯁꯤꯡꯒꯤ ꯍꯨꯔꯥꯟꯕ ꯅꯠꯇ꯭ꯔꯒꯗꯤ ꯃꯣꯏꯅ ꯇꯣꯡꯉꯛꯏꯕ ꯒꯥꯔꯤꯁꯦ ꯃꯁꯤꯒꯤ ꯃꯄꯨꯁꯤ ꯃꯣꯏ ꯄꯨꯊꯣꯛꯄ ꯉꯝꯒꯗ꯭ꯔꯕ? ꯃꯁꯤ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯃꯣꯏ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯁꯤ ꯀꯗꯥꯏꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯨꯞ ꯇꯧꯒꯗꯣꯏꯅꯣ? ꯂꯝꯗꯝꯁꯤꯗ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯆꯥꯁꯤꯡꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯇꯅꯕ ꯋꯥꯈꯜ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯀꯣꯔꯀꯣꯝꯒꯤ ꯃꯤꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ KSH ꯌꯣꯏꯍꯩꯕꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 11 ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯣꯟꯆꯥꯛ ꯃꯈꯥ ꯂꯩꯀꯥꯏꯗ ꯃꯤꯑꯣꯏ 30 ꯍꯦꯟꯅ ꯑꯁꯣꯛꯄ ꯅꯪꯈꯤꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯗꯨ ꯀꯣꯔꯀꯣꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯣꯛꯄꯟ ꯑꯃꯗꯤ ꯑꯋꯥꯅ ꯇꯥꯔꯕꯁꯤꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯖꯔꯤ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯣꯟꯆꯥꯛꯇ 2-wheeler ꯍꯨꯔꯥꯜꯂꯝꯃꯤ ꯍꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯌꯥꯝꯒꯤ ꯃꯣꯕ ꯑꯃꯅ ꯐꯨꯕꯗ ꯃꯍꯩꯔꯣꯏ ꯑꯅꯤ ꯁꯤꯈꯤꯕ ꯑꯗꯨꯅꯁꯨ ꯃꯣꯕ ꯖꯁꯇꯤꯁꯀꯤ ꯊꯧꯗꯧꯅꯤ ꯑꯁꯤꯒꯨꯝꯕ ꯀꯥꯡꯂꯨꯞ ꯅꯥꯏꯕ ꯊꯧꯑꯣꯡ ꯑꯃꯁꯨꯡ ꯃꯣꯕ ꯖꯁꯇꯤꯁꯀꯤ ꯊꯧꯗꯧ ꯃꯈꯜ ꯑꯃꯠꯇ ꯀꯣꯔꯀꯣꯝꯅ ꯌꯥꯗꯦ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯀꯟꯕ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯂꯤꯡꯖꯦꯜꯗ ꯊꯥꯖꯕ ꯊꯝꯗꯨꯅ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯊꯝꯗꯨꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯀꯣꯔꯀꯣꯝꯅ ꯃꯤꯌꯥꯝꯗ ꯄꯥꯎ ꯆꯦꯜꯂꯛꯂꯤ꯫ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯒꯦ꯫ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯄꯥꯎꯁꯤꯡꯒ ꯂꯣꯏꯅ ꯑꯩꯈꯣꯏ ꯕ꯭ꯔꯦꯛꯇꯒꯤ ꯌꯥꯝ ꯊꯨꯅ ꯍꯟꯖꯔꯛꯀꯦ꯫ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯄꯨ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ꯫ Classic Hospitality Training Institute na offer Tauzari 3 special job-oriented courses to launch your career. 6 months course in front office operations, food and beverage service, housekeeping operations, level 1 diploma in hospitality operations, level 2 diploma in food preparation and culinary arts. Free counseling session from Monday to Saturday 10 a.m. to 5 p.m. Hena Kupamarolgidama contact Tobiu Classic Hospitality Training Institute, Babina Diagnostic Building, 3rd floor, Rims Road, Imphal. Mayambu amukai na taram nok chari bulletin asigi makataba pau miyam da pizari.
Maya Infal da Nahani Gari Huran Bagi Maralda, Miam na Puba da Lake the Bagi Wahauda, Narang, Maya Infal da Missi, Sigimatang da Miam na Horaki Hauda, Police personnel Yauna Mio Contrarom, Sokpa de Charang na Balading a Cherakta, Narang Numidang Pung Nipalom Tabada, Lilong Police Station na Konba, Nungaida, Sakang da Bamio Humna, Mayra Sang Amadano May Cap Silambada, Angang Maria Yauna Mio Tarani Toy Sok to Narims Hospital da Laitana Cray. Amaromda JSC against the cruel firing at Nungai Marapaibina, Numit Mangani Manungda Manipur Gamena, Nungaida Ngarang Numidang no make up Silamba Mio Humadu Faraga Cherak Pigadabini Hairi. Ngasi Manipur Press Club the Palmisingo Unabada, JSC Asiki convener Sanjoy Kaidemna, Marapaibi Singda no make up Silamba Mio Singadu Masakanghawi. No make up a gitawong sit Tauge Haina Taubamadi Kulasi, Tadu Haina Chatarak Patawong Mali Haina Fongdoraki. Numidang aduda bike tongduna nongmay pairaga lakiba naha ahum aduna nungai Muslim tamna haitharuraba matung amuk haigalaktuna nungai maitai khulgi mara paibisingda nongmay kapsilambani nongmay kapsilamlaga lilong tamna amuk haigatkibani asigumba thawdoga sida chenaba mioyising adu lilongda tariba ichil inaw singna phabada mateng pangbiyo haina su sanjoyna appeal tawrakli Sigumba pibam si torpanina apipa khulji akoi matung nazu dum tawba yagani masidi moi karimta torpa ngamdre haibana chingba adumaina akoi makhata na thabak se satharpa yai ise government na masi lokhat pidraba adu eba taragadi akoi JSC asina akoi Manipur miyam go loina na akoi khongjang changsanna ba sem sari khongjang ji changsalakpa matamda tholakpa pamdaba akoi gi apapatagi daita punamak se ise government amadi akoi gi ngarang ban kauriba koi lilongi JSC sina machine daita punumaksi pugadabani Lamfel amadi Langol gi area da lalhobal leire haiba paw fangbadagi Imphal West District Commando na achadawok check tawbada lalholop KYKL gi kadar Thongbam Raghu Elias Thomas Nambol Khajiri maning lekai kauba mioy ama fare haina PRO Police Department na thadorok cherol amana khangalakli Nupi Kunai Mera Paibi gi mapan suba Martyrs Memorial Day thoram pangthokre Thauramadu Observation Committee Nupi Kunai Mera Paibi Martyrs Memorial Day na sinduna Maibam Lekai Bokol Makhongda Leiba YMDA ground pangthokibani Ningsing Thauramadu Englising Amaga Chamapan Marfuni Thoigi Numida Sida Maibam Lekai gi Oinam Leirak Machinda Leiba Mera Sangda Famduna Leikibi Mera Paibi Singbu truck amana Thomzilambadagi Leikidrabi Ima Singbu Ningsingduna pangthokpani Martyrs Day Thauramadu gi manung channa ground aduda saba Martyrs Memorial Statue da miyamna laisu katuni kai khumna botki Thauramadu lamdam asigi tongan tongan ba civil society organization singi mihut sing amasung ima event kyana sarkyaki JNIMS ki Teachers Association na changsin gani haina toramba khongjang adu leibak miyam gi yenglaga tha ahum gi oina handokle haina ngasi JNIMS ki conference hall da fangkiba emergency meeting amna warep lokre haina JNIMS Teachers Association ki chairol amana khangalakli khongthang asi Health and Family Welfare Government of Manipur ki Commissioner PK Singh na thajaba pirakhiba adu gi matung ina laurakibani adubu pirakhiba thajaba adu matam leiringai manung da thabak ton thok trabadi makha tana khongdung changsin gani haina chairol sna fangdorakli Chandel District की मनुंग चन्ना म्यांमार का ताइनरीबा हॉलैंड 5 विलेज की बॉर्डर पिलर नंबर 76 मणिपुर अमसुंग म्यांमार के ऑफिशियल सिंगना यंगसिनख्रे म्यांमार अमसुंग मणिपुर अनी की मरक्ता अखोइगिनी मखोइगिनी हाइना चेनरिबा लम सरुक असे था असिगी तांग मापंदा चांदेल की एडीसी एडिशनल एसपी अमसुंग म्यांमार के ऑफिशियल यावती ममना यंगसिनखिबनी यंगसिनबदुदा हॉलैंड 5 खुल की खुलाकपना लुचिंगबा खुल की मियोय सिंगसु सरुक याखी यंगसिनबदुदा म्यांमार की माइकैदगी चयet नरिबा लम सरुक अदुदा हॉलैंड 5 की खुंजा सिंगना लौ सिंगुबगी थबक चथरिबा सिंग अदु लेप हनबिनाबा मणिपुर की ऑफिशियल सिंग दा हाइरकी हाइरी म्यांमार की ऑफिशियल सिंगना चयet नरिबा लम की सरुकता लौ सिंगुबा तौहंदनबा हाइरक्लबसु म्यांमार की माइकैदगी चयet नरिबा मफम अदुदा अचौबा वाटर रिजर्वर अमा साबदा नतना रिंग रोड अममसु साबा हौरी हाइरी अदो मोइना खुदा ताकपिरिसि हाइरिबा लम असि खतंग चयेनबा लमनि अदुना अनौबा मरु मरांग अदि लौ सिंगुबा तौबिदनबा युमकै साजिनदनबा ना ताकपिरि इंडिया गिनि बर्मा गिनि हाबसु ngमoi नखोइना अइबा चेम पिबिरागा अखोइना मथक थोंबदा मदु तानजगे दुगा तंग ताबा मा वरसना म पुरनबा कन होनना होनजगे हरमक अइ लाक्सगे हॉलैंड 5 खुनगी एरानदबा पिलर नंबर 76 की एरिया से
Burma Army na mase dispute land ni hai ado akhoi gi Manipur government adi ka su aiti akhoi na low suba low toba akhoi gi pam mak su moina changsel laga ring ram ma Irilbung Police Station ki manung chanba Irilbung thongkhong da ngasayuk pung 13:45 rom tabda asiba hakchang ama leiramle laikhidra mioi dudi thokchom inauba chahi kuntra apokpa laikhidra chawbani Irilbung Police Station na konba kalika khuldagini mahak haukiba numit humni gi mamangda thabal chongba chatkani haiduna mayumdagi thokibani hairi matau karamna Iril Turelda siraga leiramlibano haiba chapchana khangba ngamdri adumaku Irilbung Police ki kangbomana lokhatuna Janim Smoke ta thamkhre asiba hakchang ase Irilbung Water Supply gi employee amana ising chingkhatnaba kang sengdokpada thengnarakpani hairi Inglising amaga chama panmau drama pandagi pithoktana leirakhiba Imphal Municipal Corporation gi pensioner amadi regular staff singi pension amadi thagi tolop mathang hapta fawbada pithoklagani haina IMC gi chairperson Aribam Nimai Sharma na phongdorakli ngasi IMC gi office ta promise singu unaba amada haikibada IMC gi pensioner chaniga kuntra amasung regular staff chaniga kunipan rongi panduna leiriba senfam sing pithok tabana maram oiraga councilor kuntaret amadi class 1 gi officer singi thagi tolop Manipur High Court na thingzinduna lakhi sel thungi phibam chadabana maram oiraga haiba senfam sing ase pithokpada Manipur government mateng pangbina ba haizarubagi matung inna mamang thada lupa koti ahunga lak maudra mateng pangbirakle haiba senfam asidagi IMC gi pensioner singi tha Humdra taret ki pension amadi regular employees singi tha nipan gi tolop pithok lagani haina chairperson na phongdokhi Imphal Municipal Corporation na hojik leiba government sida khoi awaba si khoina haijaduna khara paisa si phukat biduna councilor singsida tariba awaba class 1 officer singda tariba si kitang di kengbang view haiduna mateng pang view haiduna financial help nijaba kanda loinamang mapung bhalna piba ngamaktargasu Imphal Municipal gi official singna thagalpi matuna ai find approval pijakre KCP Poirei Maitai Lupna Ning Tamlan Jangchang Silakpa Chahi Kuntra Taruk Suba Mapok Kumon April 13 da Pangthoktuna Lakpagum Chahi Asida Su Pangthoklagani Haina Aina Thinkraba Lobasigi Central Committee na Thadorok Pachero Amana Hairi Lobasigi Mapok Kumona Lakpada Sanglup Asibu Mikap Thokhalamba Laikhidraba Luching Purel Singh Lobasigi Thawai Thakraba Lani Singh Amadi Thawai na Pontha Pikraba Lamda Masigi Miyamda Lobasigi Central Committee na Ikai Khumnaba Utlakli Mapok Kumona Siga Mari Lainana Pirakpa Paujilda Tunggia Sa Chauna Leiba Naha Kaya Nisagi Pakta Taduna Lamcha Chazat Mang Tharakli Masidagi Ngak Thoknabagi Damak Lobasina Tim Mama Semdana Mityeng Changduna Lakli Amaromda Lamda Masigi Furup Singbu Mang Kinabagi Damak Aronba Lalong Changsilakliba Singbu Kannaba Kanglai Chak Khuding Makna Amatoina Mayok Minaba Amadi Mang Krabaning Tamabu Amok Hanjil Hanba Haibasi Lobasigi Achet Pathazabani Hairi Iboy Aima Award Chahi Asikoina Sumang Lilagi Aiba Thokpam Tom Chowda Pikre Thokchom Iboy Aimagi Yungi Myo Singna Katpe Award Asida Seloina Lupa Listing Tara Manipur Sumang Lila Council gi Thagat Cherol Amadi Inafi Ama Yauri Award asi ngasi Palace Compound Laiba Iboy Aima Sumang Lila Sanglenda Manipur Sumang Lila Council na Sinduna Pangthokiba Taramanga Suba Sumang Lila Dega Thauramga Mari Lainana Khudol Tamkhibani Thauramadugi Saruk Amoina Manipur gi Sumang Lilada Maming Leraba Ahal Oiraba Khangalaba artist Karada Achamba Khudol Tamduna Ikai Khumna Kiloinana Manipur Sumang Lila Council gi Fellowship Award ki Senfam Su Sinaki Thauramadu the Saruk Yakiba Jenims ki Director Dr. Deven Lai Shramna Sumang Lila se Lamda Masigi Punsirol ga Yamna Naknaba Miyam ga Yamna Naknaba art form amani haina Singtha Kiloinana art form asina Miyamda Matamatam gi Oiba Kanaraba Wafam Kya Piduna Miyam gi Mit Mai Oheli Fongdokhi Masih Sumang lagi kan, beda samaja siapa yang orang ada juga kayak produsen atau pemilik wafum kayak ini menurut juga mereka itu juga kayak apa masih itu Sumang asina pada asina ada si para orang tapi mesej itu jauh masih Sumang lagi
Manipur Sahitya Parisat na chaliba chahi lising ani tara taruki oina Sahitya Kala Sanskriti ki lamda thoidok hendokpa dan taubasingda pigadaba upadhi sanagi medal amadi selgi manasing fangadaba myoising ngarang famkiba parisat ki karyakari samiti ki mifamna lauthokre manasing asi Manipur Sahitya Parisat ki marfumathoi suba mifamda mari lainana pangthokadoriba thauramgi nini chanba numit me 15 da lanthoklagani haina parisat asina cherol amada pau chelakli Yaral Pati Kombirai Muttari, Manipur ki tanglaba hailai sanga singasi yokhat pinaba, kanbinaba yaudrabadi, punamak mangkigani haina, Manipur ki tanglaba layama oiriba, Kombirai bu mutlam daubadagi hinghalakiba sanato ningthaujana paumi singa unaba amada fongdokre. Imphal Eastki Yaral Pata laiba, Kombirai Garden da pangtokpa paumi singa unaba duda, mahana makha taraduna hai, Kombirai esi Manipur sinba thungna, sathanna bahotnagani fongdokhi. Panbayai Kombirai Hariba Lai Makalasi, Mahaki Garden da Laupari Taruk Mukpak Taknana, Yamna Pazana Satli, Loinana, Hariba Layasi, India da Natana, Atay Lamda, Fangdaba, Atangba Lai Makalamani Haina, ICR na Lautoki Balay Krabani. Lay wede, Natraga Koi Shanga wede, Muibu, Ngakpi Shen Biba, Muibu. Protection to Vivo Kaksangi. Ado Masita Widragadi no Monatraga no de Kogi Malem Lama Taki Mutkini Aduna Aquena Madugi Pandam da Mutkadoro poaching Jaquena Ngakpi and Vidana preserve Togi Havagi Wakalunda in a comedy gardens the comedy preserve to Hoxer. Poche Manipuda Pangiva Combiri Havalay Asina Paidagi Atangba Iris species Mane Haina Quena Moya Indian Council of Agriculture and Research na Moina attack the media the Punto Kiva lady. Tractor and Farm Equipment Limited ke anoba Massey Ferguson Tractor amadi Power Vetter Manipur gi lomi singda hanboina khangan khre ngasi Mantri Pukri da leba East India Machines Company da achamba thoram amagaloina na TAFE gi anoba machine sing adu utki thoramadu da Agriculture Directorate ki Agriculture Officer Namairakpam Suren yauna TAFE gi official cast sarugya loina na East India Machines Company Mantri Pukri na sinduna pangthokiba lomi singi oiba lucky draw gi prize su yenthoki Manipur Judicial Service ki Grade 1 gi ahangba fam ahum lawgadoriba sida sarugyaningba applicant singna tha asigi tang 13 fawgi manungda Manipur High Court ta thazilaknaba High Court of Manipur gi registrar na thadorokpa cherol amana khangalakli Imphal West ki Health City Langol dalaiba Shija Hospitals and Research Institute ki Shija Information Center ama Ukrul gi phungrai tang dangasi sangakre Sangawgi Thauramadu ADC Ukrul District Chairman Dr. Yaronso Ngalung, CHSRC Ukrul ki Director Dr. Nelson Vasum, Amadi Shija Hospitals ki Medical Superintendent Dr. Jugindrona, Mathang Sitna Chief Guest of Honor Amadi President Oina Sarukyaki, Sangabagi Thauramama Oina Free Medical Camp Amasu Pangthokki. Sanabagi Pauda, Anisuba, State Level Cash Prize Junior Boys Volleyball Tournament ki ngasi sanakiba tournament ki ahanba likta HYD CCL Haigruzamna YMYC Yai Farok Maringbu point kunmanga taranithoi kunithoi amadi kunmanga taratareta maithiba pikibani Jatharakliba tournament asig Anisuba liktana YPA Hiran Maina Sewa Nachaubu point kunhumdoi kunmanga kunhumdoi amadi kunmanga taranipan da maithiba pibangam kibagaloinana ahum suba liktana PBM Wangjingna YDC Yurem Bambu point kunmanga tara manga amadi kunmanga taranithoi da maithiba pibangam khre All Manipur Volleyball Association Sinduna Mapal Kangjebungda Jatharakliba tournament asida volleyball team tarana saruk yabagaloinana tournament asigi winner amadi runners up taba team singda lupa listing kuntra amadi lupa listing kungi manat thamli Mapan Subaloktak Trophy da Anoba Imagi Mangal Khabam Lamkhai Mai Pakre Hairi Tournament asigi ngasi sanakiba league match amada Anoba Imagi Mangal Khabam Lamkhai gi sanaroi Y Sobhana match ki 109 suba minute chankiba amatta ngarba panjal aduna All Moirang Football Association bu panjal amasino da maitiba pibangam kibani
All Manipur Football Association ki meeting makada All Moirang Football Association na sinduna Loktak Power Station ki senthang makada Moirang Multipurpose Higher Secondary School ki sanabung da chatharakli ba tournament asida team taruk na sargyari. Hayeng tournament asigi match leiraroi tha asigi taramari da sanagada balik match amada Nordifal Sporting Association thangmai banamadi Tidim Road Unique Gami Players Union Nambol ani na lambat taunaragani haina Organizing Secretary ki Cherol amana khangalakli. FFC Naikalong Taret Suba Let S Amuba Sing Football 6A Side Men's Open Football Tournament ki league match amada mai pakre. Youth Bright Star Club Tera Sapam Leirak Nomai Them Lekai na sinduna club asigi sanabungda ngasi sanakiba tournament asigi marisuba league match amada FFC Naikalong ki sanaroi Boris na Panjal ani Henry Vidyananda amadi Phillips Kamai na su Panjal amamamga chan sinduna tar 6 young star Tera Sapam Leirak pu Panjal manga anida mai chiba pikibani. Match asida Mighty Horaba 6 young star Tera Sapam Leirak ki Panjal ani aduna Dayananda amasung Somokanta ani na chankibani. Chatharakliba tournament asigi winner da trophy ga loinana lupa listing kuntra aduga runners up tana trophy ga loinana lupa listing kun gi mana mathum sing silli langliba club asna pigadauri. Indo-Burma Road Sports Organization IBSA na sinduna yumnam lekai da chathariba ani suba state level 4A side football tournament under 21 gi ngasi sanakiba ahanba ground da I6 Konjeng lekai na WBSDY Kom lekai bu goal ahum amada ani suba ground da NFC Sagolban bu YDA oinam na goal ani sinoda mai chiba pikre. Ahum suba ground da sanakiba match tana 7 star langthabal na IBSA yumnam lekai bu goal manga ani da lakchana mai chiba pikre. Hayengi match da NYC versus LIFC amadi HLC ga IBSAFC ga sanaragani. LMYBA Lalambungna Kuntra Homdoi Suba State Level Sub Junior Boys Basketball Championship ki champion oikre. Brahmapur Nahabam Basket Ground da sanakiba final da team animakna champion oidaba yade haina akanba mongda lamba tawnakiba match da LMYBA Lalambungna Model Club Chinga Makabu Point Nifu Humdoi Nifu da Mighty Piki. Manipur Basketball Association na sinduna chatharakliba championship asida team manga na sarukyaki. Tournament asigi champion LMYBA Lalambungna trophy ga loinana selgi mana lupa listing manga. Runners up tahoraba Model Club Chinga Makhana trophy ga loinana selgi mana lupa listing mari fangkiba ga loinana championship asida sarugyakiba team singda selgi mana lupa listing ani khudol tamki. Social Worker L Dayamoy Association asigi President TH Radhesham IPS amadi Manipur gi sana khonabagi lamda maroiba thodang lawriba miyoi kyana ngasigi championship asigi loisinbagi thoramadu da sarukyaki. Youth Affairs and Sports Department ki makada regular coaching class yauriba sanaroi singna ngasi Kumalampak Sports Complex leriba pan dukan singda yonba mayai ka bachinjak phagatuna mai thadokre. Lamdam asidagi afaba sanaroi kya puthoktuna leibak asibu saktakpada achauba thodang lauriba Kumalampak Sports Complex asida hidak managi pothok sing marang kaina fanglakpadagi haugalak leba sanaroi sing mangba yabagi fibamda lakpadagi Sports Complex asida leriba pan dukan singda drive chathabada yamlaba khaini talab jada fagatuna mai thadokibani. Manipur Cricket Association na sinduna Luang Sangmam da leiba Luang Pokpa Cricket Stadium da sanakiba ahum suba MCA Plate Cricket Tournament ta Real Raipura Cricket Club Churachandpur mai pakre. Ngasi over kuntra manga lamba taunaduna sanakiba league match amada Real Raipura Cricket Club Churachandpur na toss ngamduna batting hana sanakibada apibo over kuntra manga yaugadaba ball ama watlingai da wicket taramak turaga run chamaga yankai humdoi lawba ngamki. Masigi paukumda ani suba batting sanakiba pakhangba Cultural Club mayai koibina apibo over kuntra manga yaudana over kunipan ga ball ani da wicket taramak turaga supnatagi run chamaga tarak khak lawduna match asi run ni funithoi da mai thikibani. Match asida Real Raipura Cricket Club Churachandpur gi all-rounder Hazaulen na run taramapan amasung wicket ahum lawduna man of the match taki. Hayeng match lairaroi tha asigi taramari da sanagadaba Elite Cricket Tournament ki league match amada Cyclone Thangmaiban amadi Champ Khangampali anina lambat taunaragani. Aroibada bulletin sigi headlines amuhana miyanda thamsake.
Khetri Mayum Birendi Korunthang amadi Mangabai Feibu Anoba Minister in Wastak Lokre, Devendra Fungathang Tonsing the Francis Ngazokpa Cabinet Gilau Tokre. Senior Minister Yauna Minister whom dropped the West of the party Manunda Kaibalero Hina Chief Minister Okram Ibobina Fondokre. Chief Minister Okram Ibobi Amadi Deputy Chief Minister Gai Kangam Nahing Pang Tokodori Basaji Bucherao Bogitama Manipuri Miam the Yaifa Paujel Pirakli. Amasung minority Mahiri Singna Pangata Balayrakli Ba Scholarship Pangalu Haidna Emsuna MOBC Office Monon Singtre.